Koki militancy sina kaithel sarai khongi tangkhul sing tamna nongmay amadi bomb kapsilakodi khutong nakri. Hausik power Manipur lenga ki maikay digi state amasum central forcing masing yamna deploy tawbada natana urkhul district magistrate na power curfew gi athingba thamlak liba litan yauna akoy bada liba mafam singi phibam sabsana lakshin mangamdawadi gi makhata na koki militant singa tangkhul volunteer singa ki marta khutong na balati mamang thagi tarag ayupung nipon ga mini yang khairum tarakpadi gi hauraduna koki militant sinna litana mari sarai khong tangkhul khul gi area da numai kapsin mamasum yung kai kya mai thaduna khunja sing asu open nangan kraba matungda nanung thil pung marirum tarakpada litan ps na koliwa sina kaithil haina khangnaba khulasi maning thangba saruka nakna leiba singlom dagi numai marukya kapsilakre hari thawdo ase sina kaithil gi khunja singna pamna thabak suba salurug halakpada thokibani hari koki militant singna basing numai kapsilakpada gi khulasi gi tangkhul village volunteer sing su handuna nakal ani gi marakta khotonaki makatana nahan numidang pung taraga makhairum tarakpada su amuhana koki militant sing nomai kapsilakpada gi village volunteer sing su handuna makhatana khotonaki adubu nakal ani gi marakta asu apan yawgi pawdi fangkidi amaromda ngarang ayuk pung mapalom tarakpada su sina kaithil gi khulda koki militant sing amuhana nomai kapsilakpada gi nakal ani gi marakta amuka su khotonaki thawdok sing asigi matangda sina kaithil gi khunja mana phungdokpada haujik khul sigi miyamna urkhul amari imphal nomgi mathau taba thabak thorom singi dama chadok sin tawba masum sana thanaba polam sing leibe set pangamna leiri adu khunja singi marakta anayek yorakpada su layingna ba chadok sin tawba ngamdabadigi sibi ngabi gi phibamda leiri Maramasina anoba Manipur lenga ki minister amasum home minister litan ps na konba khul sing sida yamna toina thulak liba nomai kapna bigi thawdok sing si makhata na thondana ba panthadana akan mathabak lakotpiu koki militant sing sa tharak liba thawng si makhoi gi India amasum Manipur lenga ka yanaduna kuyek pinarak liba suspension of operation gi guidelines sing gi wang madani hanas phongtoki koki militant sing gi makai digi sina kaithel amasum sarai khongi tangkul area da nomai kaktana tana bomb phaw kablaki hainsu khunja sina piana ba phungdoki State Minister Y Khemsa ngasi Guwahati da Koki Zo Council gi mihut singe ingta papurak na buwari sanagadawri mifam sigi mangoy na logbawon na governor na preside tawduna pangthokpa high security meeting gi kuthangda Home Minister Amit Shah ga su virtual mota wari sanakri May huming listing ani ga kun go humdoidi gi Koki Zo gi miyam CSO singa masum makhoi gi mihut singna Manipur gi legislature gi power yaw ba union territory separate administration pigedabani haiduna demand tawraduna Meetei-da atamna onsinduna satharakliba tamthiraba lanasi hauzik khara patharaktuna mausagi phibam da hanjinba horaklabasu lanasi gi aroiba woroisin puraktabana khurau thangliba phibam kaya lakshinna gi panamda Guwahati da ngasi Minister Y Khemsa na lusingba Manipur lenga ki makok thongwa official kharana Koki Zo Council KZ sigi president lusingba council sigi mihut singa puna phaminaduna mifam ama pangthoknaba thawrang tokri thawrang asigi matangda phangba pauna haibada ngasi gi mifam asigi damakta minister gi secretary gi KZ sigi chairman Hendian Thangleta minister gi secretary na ayib sirol ama mangjongna na pikhri Sirol aduna Manipur ingtapa masum hausa gi phibam da hanjin hanbaga mari leinaba wafam sing khanana bagi dama minister na council sigi president amasum masigi member singa mifam pangthokpi wafam phangdokre hari loidana mifam asida KZ sigi president amasum member singa soidana saruk yagani habi wafam phangdoklagasu hena thagat kani habi wafam su phangdokhi hari adumainama ngasi mifam asi soidana pangthoklagani amasum masida minister na lusingba Manipur lenga ki timna makok thongba lusingba kana kana yawgadagi mifam asi ngasi pung kaya da pangthokadagi amasum hai ngasi mak warosin purakpa ngamdraga su makhatana KJ sigi mihut sing wari sanagadra haibna singbi ki matangdadi ngarang numidang athingba phawda lenga ki mekedi gi official oiba wafam amata phongdorakpa likhidri adubo ngasi mifam asi gi thawrang tawbani haiba mifam ama ngasi nungalamdai Numidang wairam pung taruka makhairam tarakpada Imphal gi logbawonda Governor AK Bala na siya loduna pangthokre hari mifam asi high security meeting oibana mahoksa gumna logbawonda attack tawba mari leinaba loisang singi staff sing phawba saruk yahan kidi hari adubo mifam asida Home Minister Amit Shah bu virtual mota saruk yakhibaga loinana Chief Minister Y Khemsa Home Minister Govidas Konthaujam Security Advisor Kuldip Singha DGP Rajiv Singha yauna Manipur deploy tawrakliba central amasum paramilitary force gi mahutsinba makok thongba official singna saruk yakhi Chief Secretary Dr. Punit Kumar Goyal amasum Laingaki Commissioner Home and Ashok Kumar singbusu yawki hari pausin hai ngarangi governor na preside tawba high security meeting asi
ngarang ngasi pung mangar tarakpada pangthoknaba thorang toramani dobo mifam asida saruk yagadaba home minister gi mai khudong sadaba khara leibadigi theng tharaktuna ngarang numidang wairam pung taruk makai tarakpadigi pangthokibani hari mifam asida home minister na drug ki mayokta akan mathabak lokhatpaga loinana lut tawkiba kusu khulai sing fogatnaba akan mapawtak pirakhibaga loinana idp singbu mayumda hongjin hannabagi thabak mangjil thana lokhatnabasu khangalakhi hari aduba mifam asida Guwahati da KZC ki president amasu member single loinana pangthokani thaurang diba meeting aduda state lenga ki maikei digi kari karamba wafam puthoknaba khanakhibagi amasum KZC ki maikei digi phongdorokada wafam singi matangdana lengana kari phirep logodagi habadudi official oina khangmam khidri panmaya abri February mapan English ngani kunga mangada matamadugi lenga lusingkhiba berena numit asigi nungthilda resign tokraba matungda February 10 English ngani kunga mangada gi taragani thusuba Manipur Legislative Assembly bu suspended animation thambaga president rules alai rakhibne sendana hakthingna ku thingjinba lengak lon makhal asi anirak suboine tha taruki matam sangdo kholaba matung mamang thagi taragani thoidigi sahi ama mapung pharaga daba numit kharani da ngaisilakdaba matam February ama English ngani kunga taruki numidang wairamda yumnam kemsan ba minister one wasak lokibne maki anawo lengakta Nemsa Kipgiana Musum Losi Dikopuna Deputy Minister Sing when was Lobaga, Gobidas Contoxam Musum, Case Loken Muna Minister Sing when was Lokibani, was a Lobigi Toramda, MLA LM Kokti Musum, Mursalum Sanati Hakting and Yoromagasu, Nemsa Kipgandi, New Delhi Manipur Bowen Nigi Barsul Mota was a Lokiban Su Paus the Fondoki. New Kai Fundai the ZUF Amasum, I am Kapna Crane, piece in the Noi Kapna Bigano Haina. Protest tokri matam khragi mamang gi yamna toina onsin adun khothokna rakliba NAC IM amasum ZUF ki keder singi marakta ngarang so muhan khothokna rakpadigi khunja nupi singna NH 37 Imphal Jiribam Highway paring da tholaktuna khulai pipe masel gi marakta makhata na khothokna biganu haina protest tokri thagdo sigi matangna phangwa paw gi matuknina ngarang ayuk pung nipan makhairum tarakpada Tamenglong district ki Tauksem PS na konba Tauksem subdivision gi New Kai Fundai gi bapum amada lalhaulup anisigi keder singi marakta khangogdana apaba makal gi kusukulai sing season kuthokna rakhibani hari nakal ani na onsin aduna kuthokna rakpada thagdok thopamda nakna laidiba khunja sing mipaina ke masum numoi maru yorogloi thajaba mafamda lanjina khi hari New Kai Fundai gi mafam asida Rongmai Furuki Yum Ama Nauna Saraga Tamani, Adobo, Yumaduda mi like the big Kutong Savaloroga NSN IM Keder Singna, Laukshinduna, Sizinaraman Hari, Tawongadugi Mayokta Z, ZUF ki Keder Sing IM Keder Sing the Yum Adu Tadok to Sakinava Haraba Fawda, Tabak to Ontoraktavagi, Nakalani Keder Sing on Sinatuna Kutonarakunari, Nakalani Kutonarapadi NSN IM Keder Sing Yum Adu Tadok to Sakiari. Ngarangi thawdo minute khara son thana sata khara basu nakal ani ki marakta aso open yaukidi adumainama tha mari rongi mamang lu sumasi gi mafam masida UG group ani ki keder sing onsin aduna khothokna bigi thawdo thokhrabani hari Pukhaw gi oyok sing da singchan masatluba kunja sing tamna ko ki militant sing nomai kablakri ngarang ayupung mapan ga minute taraga nipalom tarakpada Imphal East District ki Sagolmang PS dagi awanglom da kilometer nipalom lapna na leiba Pukhaw gi kunja sing gi oyok sing da khulasi gi kunja sing na mauksa gumna singyan masang lobada irap lapna da mafamda bunker saduna leiramba ko ki militant sing kunja sing tamna nomoi maru tare lom kapthrakhreri thawdok thokliba Sagolmang gi oyok sing asi Pukhaw thumkhong amasum nungkot ki hill range sandoptuna leibani Koki militants na nomai kap tharakpadi khunja sing mipai na duna singyan mangamdana senthokna rakhi hari Koki militants na nomai kap tharakliba mafam aduga irap lapna dana Central Force ma ki post leibani adubo makoi gi maikai digi noi round ama phawa kablakhi di haina su khunja sing pen na phudo rakhi uyok sing asi sahi amagi oina khunja sing singyan duna lakpani hari Congress ki MP ani MLA sing amasung maru evolution ba sing yawo political affairs committee semkhri Manipur Pradesh Congress Committee MPCC gi MP ani MLA sing amasum maru evolution ba sing yawo political affairs committee semkhri MPCC gi president Okram Ibobi gi maikei digi semkhiba committee asibu All India Congress Committee EICC gi general secretary KC Benugopal MP na ayaba pire masu khudaktagi satnaragani haina ngarang AICC gi maikei digi mahak masa mona kuyek piduna ai bachirul ama thulakri MPCC gi political affairs committee sida yauriba singdi Saptagiri Sankar Ulaka MLA singda MPCC gi president oribo Okram Ibobi CLP gi leader Kemega Chandra hanagi deputy minister amasu Congress steering committee gi member
Gaikhangam Senior Leader K Ranjit TH Lokeswar Surya Kumar Okram Hanagi MPCC gi President Sing Oiramba TN Hakip Moirangthem Okendro Namai Rapam Loken ex MP Dr. T Mainya DD Thaishi ex Minister AK Mirabai Dr. KS Ratan Kumar MP Dr. Angomsa Bimol Akoizum Amasum Alfred Kangam S. Arthur Victor Kaising Hareso Goswami Dr. KS Loken L. Zenta Kumar MD Fazur Rahim KS Debabrata Vidyapati Sanjam L. Tilotama Moirangthem Hemanta T. Mangawai Fayamasum Christopher Tilakni MPCC की Political Affairs Committee से Party की State Frontier Organization पुनमकी head सिंसु ex officio member सिंगोइगने हरी पन्मया बदि ममांग थागी मंगाद AICC की General Secretary सिन थोलकीबा सिरोलमदा हानगी Minister मसुम Congress Legislature Party की leader ओइरंबा ओख्रम एबो विबो MPCC की President खलक्रबने अदुगा Working President सिंगोइना Victor Kaising मसुम मंगवाई फै खलकलगा MD Fazur Rahimna Treasurer oina khalakibani amaromda MLA TS Lokeshwarna MPCC ki Campaign Committee ki Chairperson oina khalaklaga hanigi President amasum ex Minister Moirangthem Okendro buna Election Committee ki Chairperson oina khalakrabani amaromda AICC ki General Secretary sin ayaba pirakraba phamsingi manungda Vidyapati Senjam L Tilotama Haresro Goswami amasum MD Amin Sana MPCC ki President sing oiragani duga General Secretary oiragadaba singna Dr. S. Manauton Zitien Amir Hussein Hais Megasandra Mangangsa T.S. Soko George Seram Neken K.S. Hais Kennedy Songbia Thomte Zon Panmai Dr. Rabi Khan Masum Ningthauzam Popularness Hainasu Paus na Makatari Manipur Erang na mapal ki khut yaubra singhari Myanmar ki ethnic rebels sing the drone war ki training piruba foreigner taret NIA na fagalakpaga masin awang no poklamdam ki security di hena nongnang mapoknari yumlo na balaibak Myanmar thukliba civil war amadi Manipur da haukiba English ngani ga kungo humdoi gi me tha gi lairakliba kangluk ki lana sida America gi khut yaubra haibe gi singnaba phungdoknarakli Thasi ki tarag humdoi laiba ki konong New Delhi Lucknow amasung Kolkata di NIA National Investigation Agency na American National nama Ukrainian tarukpuna miraiba masatet fagapagam kiba amasung makoina Mizoram phawraga Myanmar ngamkai manungda sangduna laiba adugi ethnic rebels sing the drone gi war gi training pirure heba khalakibani Manipur gi BJP gi MLA amanasu NIA na Miraiba masa taret India ki airport ahum degi phare makoi taret Mizoram phawna Myanmar lona sangduna leba adugi ethnic arms group singa drone warfare ki training pirure habisi leba asigi maru oina awang poklamdam na security gi section ngai oire haba phungtorakli India Russia ni mari hena sesin hanabaga loina Russia gi maikedi gi missing asigi masak mamingi maru oiba information share tortuna NIA na makoi phabada Russia na mating panglakibani haibasu pawgi likhuna sina khangari India da miraiba masa singa si sangsilakpada natana Myanmar manung da sangdun ethnic rebels sing training piruba land sisinagadaba drone sing amadi Zaming tool sing Europe tagi pushilakuna Myanmar gi lalhoba singda pishilamagi pawsina asumbo oirabadi India ga Myanmar ga taina lairiba awang pok state singi security da yamni hena mi paininga oirakli habesu pawgi likhuna sina phungdokli miraiba masa singa adudi Kolkata airport tagi pharakpa American Meetei-kuki Bandit Lucknow amasum New Delhi dagi fogalaba Ukrainian sing Petro Huba Tabas Ivan Marians amasum Maxim amasum Victor Kaminsky ni March taraga tarukta New Delhi gi Patiala House Court ki special NIA court ta puthoklaba matungda the unlawful activities prevention eki makara numit taraga mathoi ni March kunga tret phawa NIA na makhoi gi custody da remand lokthaduna makhata na thijinbagi thawsa thari mireba masa singa sin India ra sanglaktuna RAP restricted area permit yaudana Mizoram na sangsilaba matungda ngamkhai lan sanghiduna Myanmar yokhibani mafamadura leiriba EAG Ethnic Arms Group singa unaraba matungda training pibigi thawad satakibani hairiba EAG singa siga awang puki khulai paiba lalhobu sing maru oina ulfa masum NACN ga naknaba mari lening hem supaw sta makhatana photokli Americans Matthew Aaron si solely Sense of Liberty International Hype Organization si ki founder ne magna media gi mi sabada natana documentary filmmakers sayari
तसेंगनमक्ति इंग लिसिंग अनि तरागा मथोइदा लेबियन सिविल वार माक याव थेनखि फादुना जेल द फाव लेखि मतुंग इराकता IS terror kangbugo lantheng na bayorongki Syria gi uprising da mating pangki maka tarak pada English ngani gi kungani thoi digi Russia gi invention gi meyok ta Ukrainian sing da lan gi training pikhi English ngani gi taraga mathoi da Libyan civil war yawbugi lambi da Muammar gi Gaddafi regime gi meyok ta horiba rebel force da yawdun NSA National Liberation Army da foreign fighter on lantheng na bayawki case asi sensitive oiba maram na makha ta na kupna thijinma mathau tari hebo wapam su NIA gi pawgil kuna man photokli So suspension operation satnadaba kuki la halup UKNA United Kuki National Army na Siro laman hai kuki zo community gi civil society organization sing Manipur government gi ori sanagani habi wapam tari basida organization sin sokati state asida thokliba watu asigi sapsaba wayal amasum warration ama puraktriba phawa ingtapa thamnabani haiba thabak amata organization asina sawati UKNA na ingtapa purakpagi mayokta leiba nati edubu tungkoina ingtapa puraki hairabadi Achumba Royal Amadi Madugi Sapsaba Mamal adu lepkadabani hari Manipur hauzik thugliba crisis asina awaba takraba miyam na asoba dakpham ama oiri madugi dama asumba royal ngairi maru oiba amadi mathak thokpa wafam sing asi khanadana ingtappa thamnabani haiduna thabak toroklabadi madu apabu oiroi asumba oil amadi warroisin yaudun ingtappa puraknaba hotnaba haibisi iho hoba manglana mu oigani hari Maram aduna mari lainaba authorities singna crisis asina sawalaba kanglob asida asuma royal hana pinaba miyeng thamgadabani madu oiraba matamda matam sangna satnaba yaba ingtaba purapang ngangmani swadi UP gi accident na mga Sire mari sokle Uttar Pradesh ki Agra da SUV ama lamina kal da hobo upambi ama da thomjin madagi imung amagi mari yauna miyoi mga sikhibaga loina atopa mari na aruba phium na sokla hena police na phongdokre Agri gi deputy commissioner of police is Abhishek na phungdopagi matung ina thaudo do nahan numidang athiengbada Chitrahat police station area da thokipne hanis pawus na makata na report awri